ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯅꯤꯡꯊꯧ ꯁꯥꯁꯣꯟ ꯆꯠꯅꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯁꯥꯈꯤꯒꯤ ꯃꯆꯥ ꯑꯁꯤ ꯄꯥꯔꯤ ꯑꯃꯗꯤ ꯊꯥꯗꯣꯏ, ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯑꯌꯥꯝꯕꯅ ꯃꯆꯥ ꯌꯥꯝꯅ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯁꯥꯈꯤꯗꯤ ꯑꯅꯤ ꯈꯛꯇꯃꯛ ꯄꯣꯛꯆꯕꯅ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯌꯥꯝꯅ ꯃꯤꯄꯥꯏꯖꯔꯝꯃꯤ꯫ ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯗ ꯃꯆꯥ ꯑꯍꯨꯝꯗꯒꯤ ꯇꯥꯅ ꯄꯣꯛꯄ ꯏꯃꯨꯡꯗꯤ ꯅꯤꯡꯊꯧꯗꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯏꯕꯣꯇꯣꯟꯒꯤ ꯏꯃꯨꯡꯁꯨ ꯅꯤꯡꯊꯧꯒꯤ ꯃꯁꯨꯝ ꯑꯃꯠꯇ ꯆꯥꯕ ꯐꯪꯂꯝꯗꯦ꯫ ꯏꯕꯣꯇꯣꯟꯅ, "ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯤꯗꯨ ꯀꯧꯁꯤꯜꯂꯨꯔꯣꯅꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯩꯁꯨ ꯁꯟꯁꯤꯡꯗꯣ ꯑꯃꯨꯛꯇ ꯍꯣꯏꯒꯠꯂꯨꯈꯤꯒꯦ꯫ ꯍꯣ, ꯁꯟ ꯍꯣꯏꯕ ꯆꯠꯇꯣꯔꯤꯕ ꯂꯝꯕꯤꯗꯅꯦ ꯅꯆꯥꯁꯤꯡꯅ ꯁꯥꯟꯅꯔꯝꯗꯣꯔꯤꯕꯗꯣ ꯑꯗꯨꯗꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯃꯄꯥꯅ ꯑꯗꯨꯝ ꯀꯧꯕꯤꯔꯛꯑꯣ꯫ ꯍꯦ ꯊꯣꯔꯥꯏ ꯃꯆꯥ, ꯏꯆꯥ ꯁꯅꯥ ꯑꯅꯤꯗꯨꯒ ꯁꯟꯒ ꯄ꯭ꯔꯃꯥꯟ ꯇꯧꯔꯛꯀꯅꯨ ꯀꯣ꯫ ꯏꯆꯥꯅꯤ ꯏꯆꯥ, ꯁꯟꯅ ꯁꯟꯅꯤ꯫ ꯁꯟꯒꯤ ꯊꯕꯛ ꯆꯠꯄꯗ ꯏꯆꯥ ꯀꯧꯕ ꯇꯧꯍꯩꯗꯦꯀꯣ꯫ ꯃꯁꯤꯗꯤ ꯀꯔꯤꯅꯣ ꯃꯣꯏꯕꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯀꯅꯥꯅ ꯌꯥꯗꯦꯅ ꯍꯥꯏꯒꯦꯗꯨꯕꯣ? ꯅꯠꯇꯦ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯏꯕ? ꯍꯩꯃꯥ, ꯃꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ꯫ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥ ꯑꯅꯤꯗꯨꯕꯨ ꯁꯟ ꯍꯣꯏꯕꯗꯧꯅ ꯍꯣꯏꯔꯒ ꯄꯨꯔꯧ ꯍꯥꯏꯔꯤꯕ꯭ꯔꯕ? ꯍꯥ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯐꯖꯅ ꯆꯠꯂꯒ ꯏꯅꯦ ꯇꯥꯃꯣꯒꯤ ꯄꯣꯠꯐꯝꯗꯒꯤ ꯉꯥꯃꯣꯛꯀ ꯂꯩꯕꯤꯔꯗꯅ ꯈꯨꯠ ꯁꯝꯂꯒ ꯄꯨꯔꯛꯀꯗꯕꯅꯤꯅꯦ꯫ ꯑꯩꯅ ꯁꯟꯋꯣ ꯀꯔꯤꯋꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯔꯒ ꯇꯥꯡꯈ꯭ꯔꯕ ꯏꯆꯥꯅꯤꯗꯣ ꯄꯨꯔꯧ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯅꯦ, ꯑꯩꯗ ꯆꯠꯆꯔꯨꯔꯒꯦ, ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦ꯫ ꯑꯁꯨꯝꯅ ꯁꯥꯈꯤꯁꯨ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯁꯥꯟꯅꯄꯨꯡꯗꯒꯤ꯫ ꯏꯕꯣꯇꯣꯟꯁꯨ ꯁꯟꯁꯤꯡ ꯑꯗꯨꯕు ꯍꯣꯏꯒꯠꯂꯨꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯏꯕꯣꯇꯣꯟ ꯁꯟ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯟꯈꯤꯗꯨꯅ ꯊꯦꯡꯅꯐꯥꯎ ꯆꯪꯂꯛꯇꯕꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯄꯥꯈꯠꯂꯗꯨꯅ ꯂꯥꯇꯦꯟ ꯊꯥꯡꯃꯩ ꯄꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯏꯕꯣꯇꯣꯟ ꯃꯝꯂꯕ ꯃꯔꯛ ꯑꯗꯨꯗ ꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯌꯨꯝꯂꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯥꯈꯤꯅ ꯂꯥꯇꯦꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ, "ꯃꯣꯏ ꯕꯕꯥ." "ꯍꯥꯎꯅꯤ ꯃꯃꯥ, ꯃꯣꯏ ꯕꯥꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ?" "ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯣꯏꯗ ꯄꯥꯎ ꯍꯥꯏꯔꯝꯒꯦ ꯂꯥꯛꯏꯅꯤꯅꯦ." ꯁꯥꯈꯤ ꯄꯥꯈꯠꯅ, "ꯀꯔꯤ ꯄꯥꯎꯅꯣ ꯃꯣꯏ ꯄꯥꯕꯣ?" "ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯉꯥꯡꯕꯤꯗꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦꯅꯦ, ꯑꯗꯨꯒꯤ ꯊꯤꯔꯨꯔꯤꯕꯅꯤ." ꯁꯥꯈꯤꯅ ꯋꯥ ꯃꯔꯛ ꯊꯠꯅ, "ꯐꯪꯂꯛꯑꯕꯣ?" "ꯍꯩꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯈꯣꯅꯤ ꯃꯃꯥ ꯅꯪꯕꯣ, ꯁꯟ ꯑꯉꯥꯡꯕꯤꯗꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯗꯨ ꯊꯤꯕꯗ ꯃꯝꯈ꯭ꯔꯦꯗꯅ, ꯑꯗꯨꯗ ꯅꯣꯏ ꯄꯥꯈꯠꯂꯝꯃꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯨꯒꯦ ꯂꯥꯛꯂꯤꯕꯅꯤ, ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯤ ꯃꯣꯏꯕꯥ, ꯍꯌꯦꯡ ꯍꯟꯖꯔꯛꯂꯅꯤ." "ꯌꯥꯗꯦ, ꯑꯉꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯍꯜꯂꯤꯕꯅꯤꯅꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯔꯜꯁꯨ ꯆꯥꯗ ꯑꯉꯥꯡꯕꯤꯗꯣ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕꯗꯤ, ꯑꯔꯥꯡꯕꯤꯗꯨ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯕꯗꯤ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯅꯦ." "ꯍꯣꯏꯕ, ꯑꯗꯨꯕꯣꯕ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣꯁꯨ ꯈꯪꯗꯦ, ꯅꯣꯡꯉꯥꯜꯂꯒ ꯐꯖꯅ ꯌꯦꯡꯂꯁꯦꯕ." "ꯍꯣꯏꯗ, ꯃꯗꯨꯅ ꯐꯔꯅꯤ꯫ ꯏꯆꯥ ꯑꯅꯤꯁꯤꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯥꯎꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥ, ꯑꯩꯗꯤ ꯏꯃꯧꯒ ꯏꯌꯥꯒꯗꯣ ꯎꯅꯤꯡꯉꯦꯅꯦ꯫ ꯅꯆꯥ ꯅꯃꯧꯅꯒ ꯑꯩꯒꯤ ꯏꯍꯨꯠꯀꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯜꯂꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯃꯇꯝꯗꯣ ꯌꯧꯍꯟꯅꯤꯡꯉꯤꯅꯦ ꯑꯩꯗꯤ." "ꯑꯣ ꯀꯔꯤꯅꯣ ꯃꯣꯏꯕꯥ, ꯅꯆꯥꯁꯤꯡꯁꯦ ꯆꯍꯤ 6-7ꯃꯨꯛꯇ ꯉꯥꯏꯔꯤꯕ ꯉꯥꯛꯇꯅꯤ, ꯀꯗꯥꯏꯗꯒꯤ ꯏꯃꯧ ꯏꯌꯥꯟ ꯃꯣꯏꯕꯥ ꯁꯤꯗꯤꯕ, ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯑꯗꯨꯒꯤ ꯃꯇꯝꯒ." "ꯃꯇꯝꯁꯤ ꯈꯪꯍꯧꯔꯣꯏꯗꯣꯔꯤꯕꯅꯤꯅꯦ." "ꯍꯣ, ꯃꯇꯝꯗꯨ ꯂꯥꯛꯂꯒꯅꯦ ꯈꯟꯅꯔꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯡꯅꯗꯅ ꯆꯪꯂꯛꯂꯒ ꯆꯥꯛꯇꯨ ꯆꯥꯊꯣꯛꯂꯒ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯅ ꯃꯆꯥ 3ꯒꯤ ꯃꯊꯛꯇ ꯄꯣꯛꯇꯕ ꯏꯃꯨꯡꯁꯤꯡꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯏꯕꯣꯇꯣꯟꯅ, "ꯃꯗꯨꯒꯤ ꯃꯍꯥꯄꯥꯄꯤꯒꯤ ꯅꯤꯡꯊꯧꯗꯨꯅ ꯑꯃꯨꯛ ꯀꯧꯈꯠꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯝꯃꯣꯏ." "ꯑꯁ, ꯃꯣꯏ ꯃꯄꯥ, ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯅꯨꯕ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯦꯅ ꯍꯥꯏꯅꯔꯤꯕꯅꯤ, ꯀꯔꯤ ꯋꯥꯇꯥ ꯈꯣꯟꯗꯥꯅꯣ?" "ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ꯭ꯔꯕ? ꯃꯥꯅ ꯍꯦꯛ ꯀꯧꯔꯛꯂꯕ ꯖꯨꯒꯣꯠ ꯑꯣꯏꯔꯝ ꯆꯥꯕ ꯋꯥꯗꯤ ꯑꯣꯏꯔꯣꯏꯗꯕꯅꯤ, ꯆꯠꯂꯒ ꯈꯪꯒꯅꯤ." "ꯃꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯊꯣꯡꯒꯁꯦ ꯐꯖꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯌꯨ꯫ ꯃꯪꯗꯅꯦ ꯒꯙꯥꯅ ꯇꯥꯟꯅꯕꯗ ꯊꯤꯒꯣꯝ ꯆꯪꯅ ꯇꯥꯁꯤꯜꯂꯝꯃꯤꯀꯣ꯫ ꯑꯩ ꯄꯥꯎ ꯅꯨꯡꯉꯥꯏꯇ ꯄꯨꯔꯒꯅꯤ ꯂꯥꯛꯇꯣꯏꯁꯦ, ꯆꯥꯛꯇꯣ ꯌꯥꯝꯅ ꯈꯥꯛꯑꯝꯃꯨ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯥꯛ ꯌꯥꯝ ꯆꯥꯏꯀꯣ." ꯁꯥꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ
ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯃꯨꯡꯁꯤꯡꯗ ꯃꯆꯥ ꯄꯣꯛꯆꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯍꯨꯝꯒ ꯃꯆꯥ ꯑꯃ ꯄꯣꯛꯄ ꯇꯔꯨꯛꯀ ꯈꯛꯇꯃꯛꯅꯤ ꯂꯥꯛꯂꯤꯕꯗꯣ꯫ ꯃꯆꯥ ꯑꯅꯤ ꯄꯣꯛꯄꯗꯤ ꯏꯕꯣꯇꯣꯟ ꯈꯛꯇꯃꯛꯅꯤ꯫ ꯏꯕꯣꯇꯣꯟꯅ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ, ꯑꯩꯒꯤꯗꯤ ꯑꯃꯈꯛꯅꯤꯕ ꯋꯥꯠꯂꯤꯁꯤ, ꯑꯃꯈꯛꯇꯨꯗꯤ ꯌꯦꯡꯁꯤꯟꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ, ꯐꯠꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯤꯐꯝꯐꯝ ꯀꯥꯗꯨꯗ ꯐꯝꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯊꯣꯔꯛꯇꯨꯅ, ꯍꯥꯏ, ꯅꯈꯣꯏ ꯁꯨꯔꯕ꯭ꯔꯥ? ꯁꯨꯖꯔꯦ ꯅꯤꯡꯊꯧ꯫ ꯍꯥ, ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯑꯇꯩ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯅꯤꯌꯣꯝ ꯀꯥꯏꯅ ꯆꯠꯄ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯎꯔꯤꯕ ꯂꯧ ꯑꯗꯨꯗꯒꯤ ꯅꯆꯥ ꯑꯃꯠꯇ ꯄꯣꯛꯇꯕ ꯅꯈꯣꯏꯅ ꯁꯪꯒꯝ ꯑꯃꯗꯒꯤ ꯐꯧꯕꯣꯠ ꯑꯍꯨꯝ ꯀꯥꯔꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯅꯆꯥ ꯑꯃꯃꯝ ꯄꯣꯛꯄ ꯅꯈꯣꯏꯅ ꯐꯧꯕꯣꯠ ꯑꯅꯤ ꯀꯥꯔꯛꯀꯗꯕꯅꯤ꯫ ꯑꯅꯤꯈꯛ ꯄꯣꯛꯄ ꯅꯪꯅ ꯐꯧꯕꯣꯠ ꯑꯃꯃꯝ ꯀꯥꯔꯛꯀꯗꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯀꯨꯝꯁꯤꯗꯒꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯁꯨ ꯂꯧ ꯈꯔ ꯎꯖꯔꯒ ꯏꯃꯨꯡ ꯄꯨꯖꯔꯤꯕꯅꯤ, ꯑꯗꯨꯁꯨ ꯁꯪꯒꯝ ꯑꯃꯈꯛꯇ ꯎꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯁꯨ ꯏꯆꯥ ꯍꯥꯏꯕꯗꯣ ꯎꯖꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯏꯔꯥꯡꯅꯣ? ꯏꯅꯤꯡꯊꯧꯗ ꯐꯧꯕꯣꯠ 3 ꯀꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯏꯄꯨꯛꯁꯤ ꯊꯥꯛꯀꯗꯣꯔꯤꯕꯅꯣ? ꯍꯥꯏ, ꯅꯆꯥꯁꯨ ꯌꯥꯎꯗꯕ ꯅꯈꯣꯏꯅ ꯁꯪꯒꯝ ꯑꯃꯒꯤ ꯐꯧꯗꯣ ꯀꯩꯗꯧꯅꯗꯣꯔꯤꯕꯅꯣ? ꯅꯆꯥ ꯌꯥꯎꯗꯕ ꯅꯣꯏꯗꯤ ꯅꯆꯥꯅ ꯆꯥꯒꯗꯧꯔꯤꯕ ꯁꯔꯨꯛꯅꯤ ꯂꯧꯒꯗꯧꯔꯤꯕꯁꯦ꯫ ꯏꯆꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯏꯅꯦꯝ ꯏꯀꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗꯤ ꯀꯔꯤꯁꯨ ꯎꯕꯤꯗ꯭ꯔꯕꯔꯣ? ꯏꯇꯩ ꯏꯅꯥꯎꯈꯛ ꯅꯠꯇꯦ ꯏꯃꯨꯡ ꯑꯗꯨ ꯆꯥꯔꯤꯕꯁꯦ꯫ ꯍꯩ, ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯏ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯆꯤꯡꯊꯛꯇꯒ ꯈꯨꯝꯕ ꯆꯥꯔꯗꯅ ꯐꯥꯖꯤꯜ, ꯑꯗꯨꯒ ꯀꯩꯁꯨꯝꯁꯪꯗ ꯅꯨꯃꯤꯠ 10 ꯊꯝꯒꯗꯕꯅꯤ, ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ꯫ ꯏꯕꯣꯇꯣꯟꯁꯨ ꯄꯦꯟꯗꯕ ꯈꯔ ꯋꯥꯀꯠꯅꯤꯡꯗꯨꯅ ꯃꯁꯤꯅꯨ ꯀꯥꯡꯊꯣꯛꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯝꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯅꯥꯝꯇꯅ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯂꯨꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯏꯕꯣꯇꯣꯟ ꯃꯁꯤꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯩꯅ ꯍꯥꯏꯗꯨꯅꯤ, ꯃꯍꯥꯄꯥꯄꯤꯒꯤ ꯅꯤꯡꯊꯧ ꯍꯥꯏꯗꯣ ꯆꯨꯝꯃꯦꯕ ꯃꯗꯣ ꯄꯨꯔꯥ ꯃꯍꯥꯄꯥꯄꯤ ꯑꯁꯦꯡꯕꯅꯤꯀꯣ꯫ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯦ? ꯑꯣ, ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯑꯗꯨꯛ ꯁꯥꯎꯅ ꯍꯟꯕꯤꯔꯛꯂꯤꯕꯗꯨꯕꯣ? ꯑꯣ, ꯃꯍꯥꯄꯥꯄꯤꯗꯣ ꯑꯗꯨꯅꯅꯦ ꯐꯧꯕꯣꯠ ꯑꯃꯃꯝ ꯆꯍꯤ ꯈꯨꯗꯤꯡ ꯀꯥꯔꯛꯀꯗꯕꯅꯤ꯫ ꯍꯦꯃꯜꯂꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ, ꯂꯩꯕꯥꯛ ꯑꯃꯠꯇꯗ ꯑꯁꯤꯒꯨꯝꯅ ꯇꯧꯔꯝꯂꯣꯏ, ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ꯫ ꯍꯩ, ꯋꯥ ꯀꯟꯅ ꯉꯥꯡꯒꯅꯨ, ꯑꯃꯗꯤ ꯀꯩꯁꯨꯝꯁꯪ ꯌꯧꯔꯕꯅꯤ꯫ ꯁꯥꯈꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯏꯕꯣꯇꯣꯟ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯁꯤꯡꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛꯇꯨ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥ ꯑꯅꯤꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ꯫ ꯏꯕꯣꯇꯣꯟꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯄꯥꯔꯤ꯫ ꯂꯩꯁꯥ ꯄꯥꯈꯪ ꯐꯥꯔꯛꯂꯕꯗ ꯏꯕꯣꯇꯣꯟ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯆꯥ ꯑꯅꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯃꯗꯨꯗ ꯈꯟꯕꯗ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯃꯥꯅ ꯄꯪꯋꯥ ꯋꯥꯖꯔꯤꯕꯗꯨ ꯃꯆꯥ ꯑꯅꯤꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯪꯒꯤꯠ ꯈꯪꯕ ꯃꯄꯥꯅꯗꯤ ꯃꯆꯥ ꯑꯅꯤꯒꯤ ꯂꯥꯡꯁꯤꯜꯂꯤꯕꯅꯤ꯫ ꯏꯕꯣꯇꯣꯟꯅ, ꯍꯩ ꯏꯕꯦꯝꯃ, ꯌꯨꯝ ꯀꯩ ꯄꯥꯟꯕ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝ ꯋꯥꯠꯂꯤꯀꯣ, ꯏꯔꯥꯡ ꯇꯧꯕ ꯌꯥꯗ꯭ꯔꯤꯀꯣ꯫ ꯏꯄꯥꯅ ꯃꯇꯝ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯗꯅꯦ ꯄꯥꯟꯒꯗꯕꯅꯤ ꯀꯣ, ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤ꯫ ꯑꯁ ꯕꯥꯕꯥ, ꯇꯜꯂꯤꯕꯣ, ꯑꯗꯨꯝ ꯋꯥꯗꯨꯕꯨ ꯀꯅꯥꯅ ꯃꯆꯥꯗ ꯍꯥꯏꯅꯒꯦ? ꯑꯗꯨꯏ ꯃꯇꯝꯒ ꯋꯥꯠꯂꯤꯀꯣ꯫ ꯍꯩꯃ, ꯃꯇꯝꯁꯦ ꯈꯪꯍꯧꯔꯣꯏꯗꯧꯔꯤꯕꯅꯤꯅꯦ, ꯅꯪꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯐꯥꯔꯛꯂꯕꯅꯤꯅꯦ꯫ ꯅꯇꯨꯡꯗꯒ ꯅꯨꯄꯥ ꯃꯌꯥꯝꯒ ꯏꯟꯅꯔꯗꯅ ꯇꯧꯒꯗꯧꯔꯤꯕꯅꯤꯅꯦ, ꯄꯪꯉꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯅꯨꯕ, ꯑꯩ ꯏꯀꯥꯏꯌꯦꯕ ꯄꯥꯕ꯫ ꯍꯣ, ꯀꯔꯤꯅꯣ ꯃꯣꯏꯕ ꯑꯉꯥꯡꯁꯤꯗ ꯈꯠꯀꯅꯨ ꯂꯥꯡꯒꯅꯨꯗꯤ ꯍꯥꯏ, ꯃꯣꯏ ꯃꯄꯥꯅꯇ ꯑꯉꯥꯡꯗꯨꯗꯅꯦ ꯏꯅꯣꯠ ꯍꯥꯞꯆꯤꯟꯕꯤꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯜꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁ ꯏꯃꯥ, ꯇꯜꯂꯤꯕꯣ ꯅꯣꯏꯁꯤꯗꯤ? ꯍꯩꯃ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯒꯦ? ꯍꯥ, ꯌꯦꯡꯉꯨ ꯍꯦꯛ ꯆꯨꯝꯂꯝꯗ꯭ꯔꯕ ꯑꯩ ꯏꯅꯥꯁꯤ ꯀꯛꯀꯦꯅꯦ꯫ ꯍꯩ ꯕꯦꯝꯃ, ꯍꯥꯏꯌꯨ, ꯅꯨꯄꯥꯅ ꯏꯟꯅꯔꯛꯄ꯭ꯔꯥ ꯏꯟꯅꯔꯛꯇꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ꯫ ꯂꯝꯕꯤꯗꯒ ꯆꯠꯄꯗ ꯍꯩ ꯂꯛꯅꯔꯛꯇꯕ꯭ꯔꯕ ꯅꯪꯕꯣ? ꯏꯟꯅꯔꯛꯇꯦ ꯆꯣ꯫ ꯀꯔꯤꯅꯣꯅꯦ ꯃꯃꯥ, ꯏꯟꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ? ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯍꯩ ꯌꯥꯝ ꯊꯤꯕ꯭ꯔꯅꯦ ꯍꯩ? ꯑꯁ ꯕꯥꯕꯥ, ꯅꯪ ꯉꯥꯡꯍꯧꯔꯣ, ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯈꯤꯁꯨ ꯄꯣꯠꯐꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯍꯧꯏ, ꯀꯔꯤꯅꯣꯅꯦ ꯅꯨꯄꯥ ꯑꯃꯇ ꯏꯟꯅꯔꯛꯇꯦ ꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯃꯤꯠꯇ ꯌꯥꯝ ꯊꯤꯕ ꯑꯣꯏꯅ ꯎꯔꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯕꯒꯤ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯕ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅ ꯈꯜꯂꯤꯕ ꯖꯥꯠꯂꯥ? ꯍꯩꯁ, ꯀꯥꯟꯅꯗꯦ,
ꯏꯆꯥꯅꯨꯄꯤꯅ ꯏꯁꯤꯡ ꯁꯧꯕ ꯊꯣꯛꯂꯤꯕꯗꯣ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯑꯗꯨꯒ ꯑꯆꯨꯝꯕꯗꯣ ꯈꯪꯒꯅꯤ ꯁꯟ ꯍꯣꯏꯕꯒ ꯂꯥꯏꯔꯤ ꯑꯃꯨꯛꯇ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯗ ꯇꯨꯃꯤꯟꯅ ꯂꯨꯝꯂꯨꯝꯗꯨꯅ ꯏꯅꯔꯛꯄꯅꯤ ꯃꯗꯨꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯎꯔꯦ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯀꯣꯔꯧꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯂꯥꯛꯂꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯕꯤꯈꯤꯔꯣꯏꯗ꯭ꯔꯥ ꯊꯥꯗꯣꯏ ꯑꯩ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯔꯦ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯩ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗ꯭ꯔꯤ ꯇꯥ ꯀꯣꯔꯧꯅ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯇꯝ ꯈꯔꯒ ꯉꯥꯏꯕꯤꯈꯣ ꯑꯩ ꯅꯪꯅ ꯉꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯐꯥꯎ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯔꯛꯂꯤ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯣ ꯍꯣꯏ ꯐꯔꯦ ꯑꯩꯗꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯒꯦ ꯈꯟꯈ꯭ꯔꯕꯅꯤ ꯑꯩ ꯆꯣꯛꯊꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯃꯛꯀꯤ ꯃꯀꯥꯗ ꯆꯠꯈꯤꯒꯦ ꯍꯥꯏꯕꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯊꯥꯗꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯊꯥꯗꯣꯏꯅ ꯇꯥ ꯀꯣꯔꯧ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯁꯣꯝꯗ ꯂꯨꯝꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯂꯝꯂꯤꯕ ꯃꯄꯥ ꯏꯕꯣꯇꯣꯟꯗꯤ ꯃꯌꯥꯗꯨ ꯀꯥꯗꯨꯅ ꯋꯥꯔꯤꯗꯨꯕꯨ ꯇꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯣꯔꯧꯅ ꯂꯩꯊꯣꯔꯛꯀꯦ ꯇꯧꯕꯗꯨꯗ ꯎꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯉꯛ ꯑꯗꯨ ꯃꯔꯨꯝꯗ ꯐꯠ ꯂꯩꯁꯤꯟꯒꯦ ꯇꯧꯕꯗ ꯎꯁꯥ ꯑꯃꯗ ꯄꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯈꯦꯠꯇꯠꯈ꯭ꯔꯦ ꯑꯌꯣ ꯑꯁ ꯊꯣꯛꯄꯅꯤꯗꯨꯀꯣ ꯊꯥꯗꯣꯏ ꯑꯃꯗꯤ ꯀꯣꯔꯧ ꯐꯠ ꯌꯦꯡꯊꯣꯔꯛꯄꯗ ꯏꯕꯣꯇꯣꯟ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯔꯦ ꯊꯥꯗꯣꯏꯅ ꯄꯥꯕ ꯑꯁ ꯑꯌꯣꯏꯕ ꯁꯤꯡ ꯑꯝꯇ ꯂꯩꯍꯧꯗꯦꯗꯅ ꯁꯤꯡ ꯈꯔ ꯊꯤꯔꯨꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯁꯤꯗ ꯄꯜꯂꯤꯅꯤꯅꯦ ꯍꯩ ꯃꯥꯅ ꯀꯅꯥꯅꯣ 이만하번에 봐봐. 이싱이 빌어. 아이 바이러게. 쌍아실라. 싱디 봐봐. 헤이 싱니는 택고 숨도 야돼. 이붕어 쌀로 탱크라니. 에이 이사는 빌럭슨 melak리버니. 아슴나 마리 마콩 삼난다부 와가야 하이두나 마윰럼다 마사누피가 할락리. 낭부 누빠암 띵내락대다. 하우지기두나 하우동라바. 아스 바바시디. 바바도부 가마이나 누빠닝나레나 하이두노. 오 아두보바. 아이나 너원다 와리 리러우디 하이데다나. 나마기 마망다 이세. 오이다 빠다부 강바타 할리다나 낭나. 낭시디바. 아더 바바디 강라바니나 파리. 이마가 따서오가다디 하이도피가누고. 헤이 나마다 하이두니. 아이나 숨미도 딱도니. 아스 바바. 헤이 angawbi. 아이부디 ngasi soidana khangdokre. Phare. Matung haidorakkanuko aina lona khangzabani. Namadadi arotpa thamba yadi. Nasiema nanaw ama leirabadi. Namada haidrabasu. Nasina naw haiba yai. Adubu nangdina tomtanine. Aduna namase ningolna khoina leisabi pharaklabadi. Namanabi amagum loinaduna. Wari puma khangangadabani. Apapata tanagadabani. Namada arotpa thamba yadi ko. Asumna yum yaurakli aduga mapai botona nasai aranba takibadu asumani taknaba masanupida poifamda chatlaga mamada hairusi haiduna giri takli adubu thadoinadi yaramde yadrabusu yadana takpa kanba karan takraba mapai botona ngamdana poifamda lakli poifam yauraklabada potlaiba lakpa mi khara leirambaduda thariba phanaduda phamthaduna mi satkiba ngaiduna lei ho chumna phamlaga khongrai niklaga leibagi muhuttane kari awat apa yengsinbirao hei tumina tampham to poto adum tam sasa tamkhro wari sa dawle kari warino o tamkhro poto tamkhro aduga haigi mi taba ya diraga mongna amana haire ho aruba wa oira mali tai boton gise ekhoi sa sahurage che asumna mongna hani du sakhrabada ibotona bema hai khong saido ho karino inaduna muk leiribudubo napana sana mi taba ya de dai mi mu lani sasa haibiro hai khumi bemno ai sanhoi bisaludoineme as baba iboton mamitta suklaga ingi tawraktuna sasat hai khro haibagi matawdu ubada thadoina ima aido nupana nusi haireba to aina haidro hojikti aina haibu sumlamlani ne tas hai adubu napagi mamangda hainabra mapa asisuni asibu mapa masagi wariraba pudana saidana ngangdana tawgidi haidraga masana nupan nungsi hairedana mapa masa sangdana pau tamlurani laibani ne era ngasi gaktani aina tawbagi ai yawbai wani hayengadi yawbidraga loire kaino
ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏ ꯑꯃꯗꯤ ꯀꯣꯔꯧ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯎꯅꯔꯝꯃꯤ꯫ ꯊꯥꯗꯣꯏ, ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯋꯥꯍꯩꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯣ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯇꯥꯕ ꯐꯪꯍꯧꯗ꯭ꯔꯦ, ꯅꯣꯏ ꯄꯥꯕ ꯂꯥꯛꯁꯤꯜꯂꯛꯇꯅ꯫ ꯑꯩꯁꯨ ꯇꯥ ꯀꯣꯔꯧꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯑꯁ, ꯊꯃꯣꯏꯁꯦ ꯃꯍꯤ ꯂꯥꯡꯈ꯭ꯔꯦ꯫ ꯐꯥꯒꯤ ꯇꯥꯍꯜꯂꯦ꯫ ꯑꯌꯥ, ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯅꯍꯥꯟ ꯃꯄꯨꯡ ꯐꯥꯅ ꯇꯥꯍꯧꯗ꯭ꯔꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯅꯤꯡꯁꯤꯡꯂꯒ ꯄꯪꯍꯥꯗ ꯍꯔꯥꯎꯏ꯫ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯌꯥꯕꯤꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯗꯅ ꯑꯩꯗꯤ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯏ ꯈꯪꯕ꯭ꯔꯥ? ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯥꯏꯖꯔꯛꯄ ꯄꯥꯎꯈꯨꯝꯗꯣ ꯅꯨꯃꯤꯠꯇꯨꯗ ꯇꯥꯕ ꯐꯪꯖꯕꯗ ꯋꯥꯔꯝꯕ ꯄꯨꯝꯕ ꯀꯣꯛꯈ꯭ꯔꯤꯅꯤ꯫ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ꯫ ꯁꯪꯁꯥꯔꯁꯤ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕ ꯄꯨꯝꯕꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯃꯒꯨꯟ ꯍꯦꯜꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯌꯥꯕꯤꯔꯛꯄꯁꯦ ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ ꯐꯥꯎꯏ꯫ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯀꯣꯔꯧ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯣꯔꯧꯕꯨ ꯎꯅꯧꯔꯒ ꯍꯜꯂꯛꯏ꯫ ꯁꯥꯈꯤ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯋꯥꯠꯄ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯥꯒ ꯀꯩꯊꯦꯜꯗ ꯆꯠꯈꯤ꯫ ꯃꯄꯥ ꯃꯆꯥꯅ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯊꯣꯡꯅ ꯊꯥꯛꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤ ꯁꯦꯝꯂꯤ꯫ ꯃꯗꯨꯗ ꯊꯥꯗꯣꯏ ꯑꯗꯨ ꯀꯣꯔꯧ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯃꯗꯨꯗ ꯃꯄꯥ ꯏꯕꯣꯇꯣꯟꯅ ꯎꯔꯗꯨꯅ, "ꯏꯕꯦꯝꯃ, ꯊꯥꯗꯣꯏ ꯀꯔꯤꯝꯇ ꯇꯥꯔꯨꯗꯦ, ꯃꯥꯒꯤ ꯃꯣꯟꯇ꯭ꯔꯪꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯦꯝꯃꯧ, ꯍꯣꯏ ꯕꯦꯝꯃꯧ, ꯂꯣꯏꯗꯣꯔꯦ ꯄꯥꯕ꯫ ꯕꯦꯝꯃ, ꯕꯁꯟꯇ ꯂꯥꯛꯏꯔꯥ?" ꯊꯥꯗꯣꯏ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯤ꯫ "ꯂꯥꯛꯇꯦ ꯀꯩꯁꯨ." "ꯇꯧꯕꯅꯤ ꯇꯧꯕꯅꯤ, ꯊꯥꯏꯅ ꯅꯃꯥꯗꯣ ꯑꯩꯒꯤ ꯋꯥꯈꯜ ꯇꯥꯎꯔꯒ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯅꯃꯥꯗꯣ ꯐꯨꯡꯒꯥꯗ ꯐꯝꯗꯨꯅ ꯁꯪꯒꯣꯝꯗꯣ ꯊꯥꯡꯒꯠꯂꯒ ꯂꯣꯜꯂꯤꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯁꯪꯒꯣꯝ ꯄꯥꯊꯕꯗꯣ ꯈꯪꯗꯗꯅ ꯅꯃꯥꯅ ꯑꯩꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯨꯔꯒ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯁꯪꯒꯣꯝꯗꯣ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯄꯥꯇ꯭ꯔꯗꯨꯗꯅꯦ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯕ꯫ ꯑꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯗꯣ." "ꯑꯁ ꯕꯥꯕꯥ, ꯇꯜꯂꯤ꯫ ꯃꯤ ꯂꯩꯁꯥꯕꯤꯒꯤ ꯋꯥꯔꯤꯗ ꯌꯥꯎꯔꯒꯅꯨ ꯍꯥꯏꯔꯒ." "ꯑꯣ, ꯆꯪꯉꯣ ꯌꯨꯝꯗ꯫ ꯄꯥꯈꯪꯒꯤ ꯋꯥꯈꯜ ꯈꯜꯂꯤꯀꯥꯟꯗ ꯃꯔꯣꯏ ꯐꯗꯤꯒꯣꯝ ꯁꯣꯏꯔꯗꯤꯅꯦ ꯅꯈꯨꯠꯇꯣ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦ꯫ ꯌꯨꯝꯗ ꯐꯖꯅ ꯆꯪꯂꯒꯅꯦ ꯈꯟꯖꯔꯨꯔꯣ ꯏꯆꯥꯒꯤ ꯋꯥꯈꯜꯗꯣ." "ꯑꯁ ꯕꯥꯕꯥ, ꯈꯟꯗꯦ ꯀꯩꯁꯨ." "ꯅꯪ ꯍꯧꯖꯤꯛ ꯈꯜꯂꯤꯗꯨꯗꯤ." "ꯂꯣꯏꯈ꯭ꯔꯦ, ꯈꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ." "ꯑꯣ, ꯐꯔꯦ ꯂꯣꯏꯔꯗꯤ ꯃꯔꯣꯏꯗꯣ ꯁꯨꯖꯤꯜꯂꯛꯑꯣ, ꯅꯃꯥ ꯍꯣꯏ ꯍꯜꯂꯛꯄꯅ ꯍꯥꯜꯂꯅꯤ." ꯊꯥꯗꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯣꯔꯧꯒ ꯅꯛꯁꯤꯟꯅꯕ ꯍꯦꯜꯂꯛꯄꯅ ꯅꯨꯡꯁꯤꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯀꯣꯔꯧ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯊꯥꯗꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯁꯛꯍꯦꯟꯕꯤꯒ ꯊꯦꯡꯅꯔꯨꯕꯗꯒꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯗꯤ ꯋꯥꯈꯜ ꯆꯦꯠꯄꯤ ꯑꯣꯏꯕꯅ ꯅꯨꯄꯥ ꯀꯌꯥꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯕꯁꯨ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯈꯜꯂꯝꯗꯦ꯫ ꯀꯣꯔꯧ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯝꯕꯗꯨꯁꯨ ꯍꯟꯊꯔꯛꯇꯨꯅ ꯃꯔꯛꯇ ꯈꯛꯇꯃꯛ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ "ꯀꯣꯔꯧ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯃꯥꯜꯂꯤ꯫ ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ." "ꯑꯩ ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯩꯕꯨ ꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ? ꯑꯩꯒꯤ ꯅꯥꯛꯇ ꯇꯣꯏꯅꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯂꯥꯛꯀꯅꯤ ꯈꯟꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯉꯥꯏꯗꯨꯅꯇ ꯂꯩ꯫ ꯑꯗꯨꯒ ꯅꯪꯗꯤ ꯁꯨꯛꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯅꯪ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯥꯜꯂꯤ." "ꯑꯩꯗꯣ ꯊꯕꯛ ꯆꯤꯟꯕꯤ ꯂꯥꯛꯇꯕꯅꯤ." "ꯊꯕꯛ ꯐꯅ ꯆꯤꯜꯂꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯌꯥꯏ꯫ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ, ꯑꯩ ꯌꯥꯝ ꯆꯤꯡꯅꯩ." "ꯅꯪꯅ ꯈꯟꯅꯤꯡꯕꯗꯨ ꯈꯜꯂꯣ." "ꯀꯣꯔꯧ, ꯅꯪ ꯌꯥꯝ ꯑꯣꯜꯂꯤ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯁꯦꯡꯅ ꯍꯥꯏ, ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄꯤꯒꯅꯨ." "ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯅꯪꯒꯤ ꯋꯥꯈꯜ ꯑꯝꯇ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯟꯕꯗ ꯑꯃꯗꯤ ꯅꯪꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯟꯕꯗ ꯀꯅꯥꯝꯇꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ꯫ ꯅꯪꯅ ꯁꯥꯎꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯃꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ꯫ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝꯁꯦ ꯍꯥꯏꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ, ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯥ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯦ." ꯊꯥꯗꯣꯏ ꯃꯄꯤ ꯁꯤꯡꯊꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯧꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯁꯠ ꯇꯩꯊꯣꯛꯆꯩ꯫ "ꯀꯣꯔꯧ, ꯄꯨꯟꯁꯤꯁꯦ ꯏꯆꯝ ꯆꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯧꯅ ꯑꯩꯕꯨ ꯈꯨꯠꯁꯤ ꯁꯝꯗꯨꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯤꯔꯝꯂꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯪ ꯑꯣꯟꯈ꯭ꯔꯦ, ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯗꯨꯅ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯕꯤꯔꯤꯕꯅꯣ? ꯍꯣꯏ, ꯅꯪꯁꯨ ꯃꯄꯨ ꯄꯥꯟꯗ꯭ꯔꯤ, ꯑꯩꯁꯨ ꯃꯄꯨ ꯄꯥꯟꯗ꯭ꯔꯤ꯫ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ
ꯃꯇꯦꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯕ ꯈꯛꯇꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯕꯤꯌꯨ ꯑꯗꯨꯕꯨ ꯊꯥꯀꯣꯔꯣꯡꯗ ꯏꯐꯝꯗ ꯑꯁꯦꯡꯕ ꯑꯃ ꯈꯪꯍꯟꯕꯤꯔꯛꯄꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯤ ꯊꯥꯀꯣꯔꯣꯡ ꯏꯅꯝ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯣꯇꯣꯟꯅ ꯏꯕꯦꯝꯃ ꯅꯥꯀꯦꯟꯊꯥ ꯂꯥꯛꯂꯕ꯭ꯔꯥ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡ ꯊꯨꯡꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯍꯧꯁꯥꯅꯤꯀꯣ ꯆꯠꯅꯕꯤꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯄꯥ ꯑꯇꯣꯞꯄ ꯃꯍꯦꯛꯇ ꯀꯣꯏꯊꯣꯛ ꯏꯆꯥꯁꯤꯗꯤ ꯃꯤꯅ ꯑꯇꯣꯞꯄ ꯈꯪꯅꯈ꯭ꯔꯒ ꯏꯆꯥꯅ ꯀꯩ ꯍꯦꯛ ꯀꯞꯄꯨꯅꯤ ꯀꯣꯛ ꯆꯤꯛꯅꯕꯅꯤ ꯀꯞꯀꯅꯨ ꯀꯞꯀꯅꯨ ꯃꯣꯏꯗꯤꯅꯦ ꯅꯪ ꯀꯥꯎꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯑꯇꯣꯞꯄ ꯑꯃ ꯈꯜꯂꯒ ꯈꯪꯅꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯀꯞꯇꯣꯏꯅꯣ ꯕꯥꯕꯥ ꯑꯁ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯍꯦ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯃꯇꯝꯗꯣ ꯀꯜꯂꯛꯄꯣꯠꯇꯦꯅꯦ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯈꯨꯀꯞ ꯃꯈꯜ ꯃꯈꯜ ꯂꯩ ꯅꯪꯒꯤ ꯈꯨꯀꯞꯇꯣ ꯅꯥꯀꯦꯟꯊꯥ ꯂꯥꯛꯄꯩ ꯈꯨꯀꯞꯅꯤ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯅꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯅꯄꯥꯁꯦ ꯂꯥꯡꯐꯩꯗ ꯆꯠꯂꯨꯔꯦ ꯍꯜꯂꯛꯂꯒ ꯑꯩꯒꯤ ꯈꯪꯅꯖꯕꯤꯗꯣ ꯎꯖꯗꯧꯔꯕꯅꯤ ꯀꯀꯥꯏꯗꯅ ꯈꯟꯗꯅꯅꯦ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯦ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯗꯅ ꯍꯤꯗꯥꯛ ꯊꯛꯄ ꯍꯩꯇꯕ ꯑꯩꯁꯦ ꯍꯩ ꯍꯤꯗꯥꯛꯀ ꯊꯛꯈ꯭ꯔꯤ ꯄꯣꯠꯅꯤ ꯅꯃꯥꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯊꯥꯗꯣꯏ ꯃꯄꯥꯒꯤ ꯋꯥꯔꯤꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯕꯁꯨ ꯀꯣꯔꯧꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯆꯕꯗꯤ ꯀꯌꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯈꯪꯕꯤꯗꯧ ꯃꯥꯅ ꯈꯪꯕꯤꯗꯕꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒ ꯊꯦꯡꯅꯈ꯭ꯔꯕꯗ ꯅꯨꯡꯁꯤꯕꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ ꯈꯟꯕꯗ ꯍꯦꯟꯅ ꯊꯋꯥꯏꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯎꯖꯅꯤꯡꯕ ꯁꯛꯇꯝꯗꯨ ꯐꯥꯎꯕ ꯎꯖꯒꯤ ꯐꯪꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯂꯥꯞꯅꯔꯕꯗꯤ ꯀꯥꯎꯅꯔꯛꯄ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯈꯨꯁꯦꯝꯅꯤ ꯊꯥꯗꯣꯏ ꯅꯨꯄꯥ ꯀꯌꯥ ꯑꯃꯅ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯛꯂꯕꯁꯨ ꯊꯋꯥꯏꯅ ꯇꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯕꯅ ꯀꯅꯥꯝꯇꯒ ꯈꯪꯅꯔꯝꯗꯦ ꯅꯣꯡꯃ ꯂꯦꯝꯕ ꯈꯨꯜ ꯑꯗꯨꯗ ꯀꯣꯏꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗ ꯄꯣꯊꯥꯕ ꯑꯣꯏꯅ ꯂꯝꯕꯤꯗ ꯂꯩꯕ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯒꯦ ꯈꯟꯗꯨꯅ ꯁꯥꯈꯤꯒꯤ ꯄꯣꯠꯐꯝꯗ ꯆꯪꯂꯛꯄꯅꯤ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯊꯥꯗꯣꯏꯅ ꯂꯩ ꯀꯔꯤ ꯀꯔꯤ ꯆꯥꯅꯕ ꯂꯩꯒꯦ ꯕꯣꯔꯥ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯆꯥ ꯑꯉꯥꯡꯕ ꯑꯁꯤꯈꯛ ꯂꯩ ꯆꯥ ꯑꯉꯥꯡꯕ ꯑꯃꯒ ꯕꯣꯔꯥ ꯈꯔꯒ ꯄꯤꯕꯤꯔꯛꯑꯣ ꯌꯥꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯊꯥꯗꯣꯏ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯁ ꯏꯃꯥꯁꯦ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦ ꯅꯨꯡꯁꯪ ꯊꯨꯡꯂꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯄꯥ ꯆꯪꯂꯛꯄꯗ ꯄꯣꯠ ꯆꯩ ꯄꯨꯊꯣꯛꯇꯨꯅ ꯄꯤꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯊꯨꯅ ꯊꯣꯛꯂꯣꯅ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯦꯕꯁꯦ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕꯁꯨ ꯃꯃꯥꯗꯨ ꯊꯣꯛꯂꯛꯃꯟꯗꯕꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯋꯥꯈꯜꯗꯗꯤ ꯂꯩꯁꯥꯕꯤ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯄꯣꯠꯐꯝ ꯐꯝꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯕꯨꯛꯅꯤꯡꯗ ꯊꯥꯗꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯟꯖꯔꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯒꯅꯤꯗꯀꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ ꯑꯁꯨꯝꯅ ꯁꯦꯜ ꯇꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ ꯌꯨꯝ ꯑꯃ ꯄꯨꯕꯒꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯈꯪꯂꯛꯇꯕꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯈꯣꯏꯒꯨꯝꯅ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯇ ꯈꯜꯂꯨꯗꯦ ꯃꯁꯛ ꯐꯖꯈ꯭ꯔ ꯃꯥꯅ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯀꯌꯥꯗ ꯋꯥꯔꯝꯒꯅꯤ ꯇꯥꯕꯤꯕ꯭ꯔꯣ ꯂꯦꯝꯕ ꯋꯥꯈꯜ ꯑꯗꯨꯗ ꯇꯥꯎꯔꯤꯉꯩ ꯊꯥꯗꯣꯏꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡꯗꯨ ꯇꯥꯍꯧꯕ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕꯤꯕꯅꯣ ꯆꯥꯅꯕ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯌꯥꯅꯤ ꯁꯤꯗ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯊꯥꯗꯣꯏ ꯂꯦꯝꯕꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯃꯗꯤ ꯏꯈꯪ ꯈꯪꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯃꯁꯥꯗꯨꯁꯨ ꯏꯍꯩ ꯍꯩꯅꯖꯔꯝꯗꯦ ꯉꯁꯤ ꯐꯥꯎꯗ ꯃꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯗꯨ ꯂꯩꯔꯛꯄꯗ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯄꯣꯠ ꯂꯩꯕ ꯆꯪꯂꯛꯄꯗ ꯊꯥꯗꯣꯏ ꯊꯣꯛꯇꯨꯅ ꯅꯣꯡꯃꯇ ꯄꯤꯔꯨꯗꯦ ꯃꯃꯥꯅꯇ ꯄꯤꯕꯅꯤ ꯃꯃꯥꯅꯁꯨ ꯌꯥꯔꯝꯗꯦ ꯊꯥꯗꯣꯏ ꯃꯁꯥꯅꯁꯨ ꯄꯥꯝꯖꯔꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯂꯦꯝꯕꯒꯤ ꯃꯃꯥꯡꯗꯗꯤ ꯊꯣꯛꯇꯨꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯄꯤꯔꯨꯔꯦ ꯄꯨꯝꯅꯃꯛ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯊꯥꯗꯣꯛꯇꯨꯅ ꯄꯣꯠ ꯁꯤꯠꯅꯕ ꯌꯥꯎꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯈꯟꯗꯨꯅ ꯊꯣꯛꯍꯟꯗ꯭ꯔꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯁꯤꯡ ꯀꯅꯥꯅ ꯃꯦꯟꯕ ꯉꯝꯂꯨꯒꯅꯤ ꯑꯗꯨꯕꯨ ꯂꯦꯝꯕ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯗꯨꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯒꯦ ꯈꯟꯈ꯭ꯔꯦ ꯑꯗꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯏꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯈꯟꯗꯨꯅ ꯅꯨꯡꯁꯤꯔꯨꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯅꯁꯤꯡꯗ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯕꯨꯅꯤ ꯅꯣꯡꯃꯁꯨ ꯂꯦꯝꯕ ꯊꯥꯗꯣꯏꯒꯤ ꯄꯣꯠꯐꯝꯗ ꯂꯥꯛꯂꯤ ꯏꯆꯜ ꯆꯥꯅꯕ ꯀꯔꯤ ꯀꯔꯤ ꯂꯣꯏꯔꯒꯦ ꯏꯆꯜ ꯅꯠꯇꯦ ꯄꯥꯕꯅꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯅꯠꯇꯦ
Nahan isan khak leiram batuda aidi ma leiram gadra kauzabani. Matangduda iboton khak leiringai tanza thoklubani. Hoine aduni ne isa nupido imungda lehawi. Ngak leiradi mamaga thoklani. Adu ngai ge haibra kaukthoro haibro. Nate yani kaudraso. Kura chanaba kari kari leirige. Kita lauzagi tawbani. Haima. Isa nupi yengba lakpa nattaba oire. Lemba noklaga. Nateda kadaidagi onthokpa. Boradi totlamlam male. Ataidi ai heitine. Boradi lauba yarani. Hoi, borado kariyom sinbiro. Hoi, ngahak yak ngairo. Lemba, ibotona bora hauringai wakalda sumna khanjari. Aina khalurisina nupi masa matomta kana leizadraduna imung phunabu hotnabada potphamse phamlirwana khalubani. Adugadi mama pa luna leirami. Ai sisuba anbe ubaduda wakalse yam phajilureni. Asumna wakalda mawan khalingai ibotona haima ibungo nangmu kaidaurage ha kaishu tawdeda ibungo nangisi ai yam singnarakle singnaganu haiba yadreba nang isa nupi khangnabro ha as kaidinoda khangnade yade nangna mangliba khumangdo basanta lakpagini ai khangeba hoi aingonda budi karaidi haidonige mapani dana khurage wakaldo amarom zakre ai kaisu khanba leiteda hoi nangna phana lolasu khangi adum hai kaisu kaide isa nupi matomtani mabung amaga aduna leisabi pharaklabanina mapa mamana magi maru oirabani hojikti lemba ngangnarabasu oiroi khaliduna khura aigise kaya tarage ai musanaba tawrage lupa manga tare isa nupido yam phabani phajana khangno ngasibudi ai khangle matungdadine ai kaisi yawbiroida sum singnai yen haibani khanbaga tawbaga sumlamisini aidi yamna khangmani noi matamse kalak puntene asumna sum nganglaga leibudu taraga leirabadi nasigi loiroi khanglaba male lembadu chalukige khura hairamlaga onthorakpada thadoi amadi mama sakhiga popham maduda sanglakpadu hek ururi maduda lemba ibotonda mu onsilaktuna khura ai isaga marimta ka shulai nate ko isal sida amu hairamabadi ai sopani ai chalukhige iboton mana wa makha tarakpa nangjingai lemba sensa chatkre sakhina haima moiba asigi nupa masa singa hathodu sakrisibu khong hamninge bro hei natini masiri ingir irang kayamte khangdabasibu kari mamanuni masibo hei nasa nupi ubuda ikai du siengshimine nasaidagini mana sida phamlaga isa nupi bu hangbo mandrang musanabo amuk toiba bema ai khangiko yai masaksu phajai nupa masado isamsu samine baba wakha yam phaganuko nahan kakta sida kai saba la ambani pangai da hajilano ai wakhalda mandrang sanai kaina ai hangi kaina ka machi yam thiye akhoi pabase lemba karisu khalamda wakhal adu imungdugi samsamba mong mataw amadi thadoigi nungsiba saktam mong hazadabadu urubada nungsiba phaurakle matomda ningsingduna pangnokta su noksari asumna toina lembasu thadoigi potphamda lai aduba thadoidi potpham aduda toina tholaktabana pakpakna usagedi phangjaramde aduba nongma kuirabagi tungda lembasu thadoiba thingnani khangda thajadana lakpani thadoisu mama kaitel thokluni haina tholakpani mama na ngairamu potam lawthokluki haina sangkhibani matang aduda uthoktana uba phangjabaduda lemba harawa thokatpani punkiduna nanghoroi matago ija ai nangonda kaigum daijage haidana numin masing yamlakle nangbu thengnarbadi haidana ngaijaraklibase ngasidi mapumana itha thajadana thenghanbiri thadoi ingangangna kai matangi oiduno ibo ya maroi boiragadi yumda dum jangasu kashu kaidabaduda aigise yumde ek jangakpadusu nungaitaba isan lana lawanu ko aise oijaba thiduna haibadi natte ai nangbu thamoi sena nusiruri nangbu matam kuinadagi waise phonge haiduna ai ngaijarakpani yaragadi ai nuksibase ikai khongnabiyo ibo ai kari haiduno ai pamdagi nungsiba haibu haise
ꯂꯥꯞꯅ ꯊꯝꯈꯤꯕ ꯀꯨꯏꯔꯕꯅꯤ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯌꯦꯡꯕꯤꯌꯨ ꯊꯥꯗꯣꯏ ꯑꯩ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯈꯤꯇꯗ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯃꯇꯥꯡꯗꯨꯗ ꯏꯕꯣꯇꯣꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯝꯃ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯐꯖꯗꯦꯅꯦꯍꯦ ꯈꯔ ꯂꯥꯞꯅ ꯆꯠꯂꯒ ꯁꯥꯟꯅꯧꯅꯦ ꯅꯣꯏꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯂꯦꯝꯕ ꯏꯕꯣꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯥ ꯉꯁꯤꯗꯤ ꯈꯨꯔꯥꯗ ꯏꯆꯜ ꯊꯥꯗꯣꯏꯕꯨ ꯅꯤꯖꯒꯦ ꯊꯧꯒꯜꯂꯣꯟ ꯈꯪꯗ ꯍꯥꯏꯗꯨꯅꯁꯨ ꯈꯟꯕꯤꯒꯅꯨꯀꯣ ꯑꯩ ꯈꯨꯔꯥꯗ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯏꯄꯥ ꯄꯦꯜꯂꯦ ꯂꯦꯝꯕ ꯏꯄꯥ ꯄꯦꯜꯂꯦ ꯅꯀꯨꯗ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯈꯪꯗꯦ ꯑꯩ ꯈꯪꯗꯦ ꯏꯆꯥꯒꯤ ꯕꯤꯕꯥꯔ ꯅꯦꯠꯂꯒ ꯉꯥꯡꯕ ꯋꯥꯍꯩꯁꯤꯗ ꯏꯄꯥ ꯄꯦꯜꯂꯤꯅꯦ ꯍꯩ ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯨꯈ꯭ꯔꯣ ꯏꯆꯥꯒꯤ ꯑꯉꯣꯟꯄꯣ ꯇꯨꯡꯁꯤꯟꯕꯁꯨꯅꯦ ꯂꯣꯏꯅ ꯁꯨꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯄꯨꯈ꯭ꯔꯣ ꯏꯆꯥꯁꯤꯗꯤ ꯀꯩꯅꯣ ꯄꯥꯕ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯁ ꯄꯥꯕ ꯅꯪꯁꯦ ꯀꯟꯅ ꯌꯥꯝ ꯇꯥꯏ ꯍꯩ ꯅꯇꯥꯇꯨ ꯇꯧꯔꯅꯨ ꯌꯥꯔꯦ ꯅꯪꯅ ꯅꯍꯥꯟꯈꯩ ꯃꯪꯂꯤꯕꯗꯣ ꯕꯁꯟꯇ ꯂꯥꯛꯄꯒꯤ ꯏꯪꯒꯤꯠ ꯄꯤꯔꯤꯅꯤ ꯍꯥ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯑꯁꯨꯝꯕꯅꯤ ꯊꯥꯗꯣꯏ ꯂꯦꯝꯕꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯈꯔ ꯃꯈꯩꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯅꯤ ꯂꯦꯝꯕꯅ ꯅꯍꯥꯟ ꯃꯈꯩ ꯂꯥꯛꯄꯗꯨ ꯊꯥꯗꯣꯏꯁꯨ ꯇꯣꯏꯅ ꯎꯔꯤꯕꯅꯤ ꯃꯥꯅ ꯇꯣꯏꯅ ꯊꯣꯛꯇꯅ ꯂꯦꯝꯕꯒꯤ ꯃꯇꯧ ꯌꯦꯡꯊꯣꯛꯀꯦ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯄꯥ ꯏꯕꯣꯇꯣꯟꯅ ꯏꯅꯣꯠ ꯍꯥꯞꯄꯤꯔꯕꯗ ꯊꯥꯗꯣꯏꯁꯨ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯈꯔ ꯎꯠꯂꯛꯄꯗꯨꯗ ꯂꯦꯝꯕꯅꯁꯨ ꯌꯥꯔꯅꯤ ꯈꯟꯅ ꯂꯦꯝꯕꯅ ꯁꯒꯣꯜꯊꯛꯇ ꯀꯥꯔꯛꯅꯕ ꯍꯥꯏ ꯃꯗꯨꯗ ꯊꯥꯗꯣꯏ ꯎꯂꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯄꯥ ꯏꯕꯣꯇꯣꯟꯅ ꯅꯝꯗꯅ ꯇꯣꯡꯍꯜꯂꯤ ꯑꯗꯨꯒ ꯄꯨꯍꯟꯈ꯭ꯔꯦ ꯂꯦꯝꯕꯗ ꯐꯔꯦ ꯀꯞꯄꯨꯗꯤ ꯀꯞꯅꯤꯡꯉꯤ ꯀꯣꯟꯅ ꯀꯞꯄꯒꯦ ꯑꯎꯟꯄꯣꯠꯇꯨꯗꯨꯝ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯨꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕꯗ ꯑꯍꯜꯁꯤꯡꯁꯨ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯨ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯊꯨꯅ ꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯂꯨꯍꯣꯡꯈ꯭ꯔꯦ ꯂꯦꯝꯕ ꯀꯣꯅꯨꯡꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯕꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯇꯥꯖꯣꯞ ꯇꯥꯖꯣꯞ ꯍꯣꯡꯂꯝꯗꯦ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯆꯥꯎꯅ ꯍꯣꯡꯂꯝꯃꯤ ꯏꯕꯣꯇꯣꯟꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯊꯣꯛꯂꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯄꯥꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯃꯌꯥꯝꯅꯗꯤ ꯊꯣꯛꯃꯣꯛꯅꯤ ꯈꯟꯖꯔꯝꯕꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯍꯥꯞꯄꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯕꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ